Hi everyone, welcome back to another vlog. I channel pumnamakpu thagatchari ngasi se akhoi nei se Guwahati gi Kalakshetra mafam dini mayam koiba lai da mayam su view khara mayam na jeng hanjage do ai video si mayam pami bi yawgadi subscribe tobiramo adagi di comment like tobiramo ko video si makha dana dum mayam na jeng hanjaraga Ena hui changai sina kanogi museum gi manung ko museum gi sida leise akhoi Assamese ki oiba hanagi ariba matamgi adagi magi picture ko sida myam leire so photo myam leire sida Assam ki adagi hanagi leader ko Assamese ki my culture gi brahman da myam sida ohali siga thame museum siga museum ni sida urisina akhoi Bhupen Hazarikan liramba mic mana yengamba TV mana khongamba guitar ama taramba akhoi video singje sini ko leise to ji akhoi thore mapan thore koiba hojiki museum chang matungda mabangi mu park ama akhoi jengjena thore ji chini akhoi ko len thore hal lagena ado mathangi video mu dum myam thengna siko ado ai channel si pami biyaw gati
subscribe ꯇꯧꯕꯤꯔꯝꯃꯣ ꯑꯃꯇꯪ like ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ